마시 야무시대 찬반지대 쫑칼라가 마시 네또래 생각이 마시 Haurin nungai tawrida. Kaino nungai ba dia? Ha? Sakito mina hojikito kari haibano? Pung baro da mes lay dai ne. Nungai tawri. Kari daw bagi nang na pung baro da mes lay ba nang TV na kari gi. Nungai dori sina kari gi. Ma kumai ni yengji. Haima. Nati da. Mina bon sana zaraga pung baro da gi mes to lay zaraga nang na nungai ri jibu kari gi no sini dai na haije. Kumai do yengji haiba. Kari kumai no ba nang na yeng dori bo? Masi. Ha? Kari kumai no ba nang yeng dori jibo? Kera. Usit thawai da ba ma chung pai na da ba. Kumai nungai dori ne. Kari gi no ba so yan na kalab yeng thina na pe thal jibo. Nangbu Ronaldo gi pen hai dai ne. Haima. Ronaldo gi pen oi ba du na ne phi ga je re di li ju dro. Ha? Nang di Messi ne hai dai ne. Asu ubi drabo. Oi ju roi da ba da. Ubi drabo Ko se. na ju taning da ba. Na te da. Mina mes lai ra nang na sai jibo. Nang nang ko nang na haning je akoi je ka ra roi sira ba. Hauren pung baro da gi noi gi mes lay dai ne. Ado yengbada kallu poi pote do yengo. Haima. Sini ma ta am ni de sidi. Ma na khoi gi pen jing jibo. Ka ba ka da ba ma ni da la ga lai jibo. Na te da. Na bo ngon da kali nuai ta ba lai ge ba. Ga da beng sam. Na te mina ka gi kau ka roi tu i ka da dum ka da le ra ba po si da nang na ka roi ga hai da na. Chani ni bem. 마시 야무시대 찬반지대 좀 칼라가 마치 네또래 생각이 마시 Nang ne ya chile ni he. 마 nang aduri Ai pa nang na kai do dur be. 야무시대 Kai do dur ba. 야무시대 마시 엄마 이제 다들 마치 기네 Ôi 오 đại 이제 bờ xe, 뭐 타고 ôi 있더니 đại bờ xe, nó hai là khang cái gì, Hay mà mà. hai nó về, 아무것도 하이지 보니 이제 cầm phần gì po, 말아 이제 마시 탓도래 제 마시 아이는 제 오오오 난 야무시더라가디 고래 루박이야 타는 제바 xin ta ra được, thà đồ kì biết, 오오오 미싱 따라서 야나래 거 nhà nào đấy, 아이들이 말이 양 카이 타지를 하게 떨어마네 난 끼라 말이다리 싱 따라가 하이래 xin ăn khay, giúp gì ôn gái rồi, 살려 하야다 그래 싱 따라 타다래 거 thà ra đấy, 코리안 기 놈이 있다래 옛날이 코리안 ôn những gì em, Hai hai mo kari gino ne nang nakana kano sida jauja ngang na dito anh cái bà mà, cháu hiện tại bị áp pin lên rồi, À. đúng không, khăn này, hai kari gi khadari banang dia sau đến buồn lên rồi đi mà cắt này, mai nga sige no pi sina maro la mo nang na maro la mo mane na te mi na bon sana ra ka na koi na sine ida mi chang khom na na jau kari thoye phaja sajari no ba đi ca đi đâu rồi, giờ chúng nó hay bị mình buồn là nhìn hai rồi, hai ka ni bu hai ra su ka bu hai ra su nang ina thau kai le ge ha ma gi ma thau kai le ge ba ai cái phiền tôi nó ca là nhìn hai rồi đấy, adugi, mai tôi nó aduni ada ni ca là nhìn tao khai vậy, adugi ôi rồi hai vậy, nó buồn là nhìn ai mang đâu là nhìn hai vậy, adugi, khăn này bị jau rồi vậy, hạt cái đâu mà không được, hai manaru no ko batin yam kan bani is adu ga nei be ma ai khoi gi india ma cha se to yaw go sunat da ba ha mi gi ma pan da sada ja ba bol la du gi namak ta na khoi na ma sai da is mi chang ko na da na adi gi ai na adu gi mi ni ai na da gi mi ni hai yeng de ko ipa yam yeng de mit yam nai adu gi charuk na cha na su si je lai rik lai su ta man da na gari karam ba college ta man si gi na khano ma si gi ngang sing si di hằng ngày 아돈이잖아 까우살루 뭐 언제 가라 말이잖아 10월 뒤다 리싱 따라 아니고 까우살루 나 리싱 따라 아니고 아돈이잖아 이스 뭔가 니어 뭐 봐세 오늘 이만 해보세 가서 다른 랩통 듣겠지 아이마 예 가나노 아이마 징거는 털에 집어 가나노 싶어 이 얘기만 해서 아이마 아무것도 털에 가나노 찌라고라 기대면서 Bây giờ cái mình pinang bo, thế cả tum ra như này. 아스 뚱닝 버거 파우 되는 동안 Cái gì qua nó tum ning phao thì anh không nghe tum ning phao thì nó cái đầu game nó như nào. 나랑 로난도기 메시이드나 Này. 아두다 시기 로난도 대 사포 따우자비 낀뭉 따왕비 로난도 왕비도 Mà không biết đâu. 호호호
ꯑꯗꯨ ꯀꯩꯗꯧꯔꯕ ꯃꯥꯒ ꯑꯩꯒꯗꯣ ꯂꯤꯁꯤꯡ ꯇꯔꯥ ꯊꯥꯅꯩꯌꯦ ꯍꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯣ ꯉꯔꯥꯡꯗꯣ ꯄꯣꯔꯦꯗꯅ ꯔꯣꯅꯥꯜꯗꯣ ꯂꯩꯍꯧꯔꯦꯗꯅ ꯑꯣ ꯉꯔꯥꯡ ꯂꯩꯍꯧꯋꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯑꯩꯅ ꯐꯪꯒꯅꯤꯗꯅ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯃꯊꯥꯁꯦ ꯁꯥꯔꯤꯕꯅꯦ ꯍꯥ ꯍꯧꯖꯤꯛ ꯆꯠꯂꯨꯔꯁꯤꯔꯣ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯏꯃꯨꯡꯗꯨꯗ ꯍꯧꯖꯤꯛ ꯍꯌꯦꯡ ꯅꯨꯡꯉꯥꯏꯕ ꯀꯩꯗꯧꯗꯣꯏꯕ ꯍꯩ ꯌꯥꯅꯤꯍꯦ ꯑꯩꯈꯣꯏꯅꯤ ꯕꯨꯛ ꯆꯠꯀꯥꯟꯗ ꯂꯥꯛꯑꯣ ꯆꯠꯂꯛ ꯊꯦꯡꯉꯤ ꯉꯥꯏꯈꯣꯍꯦ ꯅꯪꯒꯤ ꯉꯥꯛꯇꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯃꯇꯩ ꯃꯅꯥꯎ ꯂꯩꯕ ꯀꯥꯗꯨꯗ ꯏꯃꯥ ꯀꯩꯅꯣꯗ ꯃꯄꯥꯟꯗꯩ ꯀꯧꯗꯣꯏꯅꯤ ꯀꯣ ꯏ ꯁꯦꯔꯥꯟ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯕ ꯈꯪꯗꯦꯍꯦ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯍꯧꯖꯤꯛ ꯄꯥꯏꯗꯦ ꯆꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯁꯦ ꯑꯍꯤꯡꯁꯦ ꯍꯧꯕ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦ ꯉꯥꯏꯕꯗꯣ ꯅꯪ ꯋꯥꯒꯦꯗ ꯁꯠ ꯂꯧꯔꯨꯁꯤꯕ ꯑꯗꯨꯝ ꯅꯪꯅ ꯉꯥꯏ ꯉꯝꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤ ꯑꯩ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯁꯦꯜ ꯂꯩꯇꯕ ꯑꯗꯣ ꯈꯔ ꯅꯪ ꯂꯧꯕꯒ ꯌꯥꯔꯣꯏ ꯄꯩꯁꯥꯗꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯅꯗꯧ ꯂꯩ ꯍꯣꯏ ꯈꯛꯇꯗꯤ ꯄꯤꯗ꯭ꯔꯦ ꯅꯪꯁꯨ ꯆꯠꯂꯣꯍꯦ ꯄꯩꯁꯥꯗꯣ ꯇꯥꯜꯂꯨꯆꯣ ꯊꯑꯣꯏꯅ ꯈꯟꯅꯗꯅ ꯃꯁꯤ ꯏꯅꯔꯖꯤ ꯂꯣꯁ ꯑꯣꯏꯒꯦ ꯈꯟꯅꯔꯤꯅꯤ ꯅꯪ ꯂꯧꯅꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯊꯧꯕ ꯆꯠꯄꯗ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯌꯥꯎ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯊꯣꯛꯄ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯅꯪ ꯇꯧꯅꯨꯗ ꯑꯩ ꯐꯪꯉꯀꯥꯟꯗꯗꯤ ꯌꯦꯟꯅꯁꯤꯗ ꯅꯪ ꯄꯩꯁꯥ ꯄꯥꯝꯗꯦ ꯂꯨꯄꯥ 10,000ꯗꯨꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯅ ꯃꯁꯤꯗ ꯏꯁ ꯌꯥꯝ ꯂꯩ ꯅꯪ ꯑꯗꯨꯗ ꯈꯨꯠ ꯊꯤꯜꯂꯒ ꯈꯪꯒꯅꯤ ꯅꯪ ꯃꯃꯟꯒꯤꯕ ꯅꯪ ꯁꯦꯟꯗꯣ ꯈꯪꯒꯅꯤ ꯂꯛꯀꯦ ꯅꯪ ꯀꯔꯤꯅꯣ ꯅꯪ ꯈꯪꯍꯜꯂꯨꯕꯅꯣ ꯃꯥꯡꯍꯜꯂꯅꯤ ꯃꯥꯡꯍꯜꯂꯅꯤ ꯅꯪ ꯅꯪ ꯈꯨꯠ ꯀꯩꯗꯧꯗꯣꯔꯤꯒꯦ ꯊꯤꯖꯤꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯊꯤꯡꯖꯟꯗ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯦꯗꯤ ꯃꯨꯜꯂꯅꯤ ꯀꯩꯁꯨ ꯈꯪꯍꯜꯂꯣꯏ ꯑꯩꯅ ꯄꯩꯁꯥ ꯂꯧꯔꯨꯕ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯈꯟꯅꯕ ꯇꯥꯔꯦ ꯌꯦꯡꯉ ꯇꯥꯔꯦ ꯑꯗꯨꯗ ꯑꯩ ꯇꯨꯝꯃꯦꯅ ꯐꯃꯨꯡꯁꯤꯗ ꯇꯨꯝꯕ ꯌꯥꯔꯣꯏ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯑꯩꯃ ꯅꯪ ꯂꯩꯔꯝꯃꯤꯔꯥ ꯅꯪ ꯉꯥꯏꯔꯝꯃꯤꯅꯦ ꯑꯩꯗꯣ ꯑꯉꯥꯡꯗꯣ ꯅꯥꯗꯅꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄꯒꯤ ꯑꯉꯥꯡꯒꯤ ꯐꯤꯌꯣꯝ ꯀꯩꯀꯥꯁꯦ ꯄꯨꯍꯧꯗꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯩ ꯍꯧꯖꯤꯛ ꯈꯪꯉꯕ ꯐꯤꯌꯣꯝꯗꯣ ꯉꯥꯏꯈꯣꯅꯦ ꯑꯉꯥꯡ ꯅꯥꯕ ꯇꯣꯛꯈꯣ ꯂꯨꯄꯥ 10,000 ꯍꯥ ꯀꯩ ꯍꯥꯏꯕ 10,000ꯗꯣ ꯕꯣꯟꯗꯣ ꯄꯣꯔꯦ ꯍꯥꯏꯕ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯗ꯭ꯔꯕꯣ ꯇꯥꯏꯌꯦ ꯔꯣꯅꯥꯜꯗꯣꯒꯤ ꯕꯣꯟꯗꯣ ꯃꯤꯊꯨꯟꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯍꯥ ꯀꯩ ꯑꯩ ꯑꯣ ꯕꯣꯟꯒꯤꯔꯥ ꯑꯥꯎ ꯕꯣꯟ ꯑꯩ ꯕꯣꯟꯒꯤ ꯀꯩ ꯕꯣꯟꯒꯤ 10,000 ꯀꯩ ꯍꯥꯏꯅꯈꯤꯒꯦ 10,000 ꯊꯥꯅꯈꯤꯗꯥꯏꯅꯦ ꯔꯣꯅꯥꯜꯗꯣ ꯐꯥꯎꯅꯦ ꯉꯔꯥꯡꯅ ꯌꯨꯝ ꯌꯧꯔꯝꯃꯅꯤ ꯁꯤꯗ ꯀꯥꯎꯁꯟꯅꯗꯅ ꯑꯣ ꯔꯣꯅꯥꯜꯗꯣꯒꯤꯔꯥ ꯏꯕꯦꯝꯃ ꯃꯤꯒꯤ ꯂꯝꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯨ ꯅꯠꯇꯕ ꯑꯁꯣꯝꯒꯤ ꯃꯤꯒꯤ ꯂꯝꯅ ꯕꯣꯟ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯊꯥꯅꯗꯣꯏꯁꯤꯕꯨ ꯑꯉꯥꯎꯕꯤ ꯍꯩꯃ ꯌꯥꯝ ꯍꯩꯌꯦ ꯅꯪ ꯌꯥꯝ ꯍꯩꯌꯦ ꯐꯠꯇꯦ ꯏꯕꯦꯝ ꯇꯧꯁꯤꯟꯅꯅꯤ ꯏꯕꯦꯝ ꯎꯅꯤꯡꯗꯦ ꯑꯩ ꯂꯨꯄꯥ 10,000ꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒ ꯀꯥꯎꯁꯤꯟꯅꯧ ꯀꯥꯏꯗꯦ ꯅꯪꯕꯨ ꯉꯥꯏꯈꯣꯕ ꯑꯩꯗꯤ ꯀꯤꯠꯅꯤ ꯌꯣꯜꯂꯨꯗꯧ ꯈꯛꯇ ꯉꯥꯏꯔꯦ ꯀꯗꯥꯏꯗꯩ ꯂꯨꯄꯥ 10,000ꯅꯣ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯆꯥꯕ꯭ꯔꯥꯅꯦ ꯅꯪꯕꯨ ꯁꯤ ꯏꯕꯦꯝꯃ ꯌꯥꯡꯈꯩ ꯍꯥꯏꯈꯤꯗꯥꯏꯅꯦ ꯌꯨꯝꯐꯝꯗꯣ ꯌꯣꯜꯂꯒ ꯄꯤꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯣ 50,000 10 ꯌꯧꯅꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯃꯦ ꯅꯪꯕꯨ ꯍꯩꯃ ꯃꯤꯅ ꯕꯣꯟ ꯁꯥꯟꯅꯔꯒ ꯄꯪꯉꯦꯍꯦ ꯅꯪꯁꯤꯕ 10,000ꯗꯣ ꯄꯤꯔꯣ ꯍꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯂꯩꯇꯦꯃꯦ ꯅꯪꯕꯨ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯅꯠꯇꯤꯌꯦ ꯑꯩꯁꯦ ꯂꯩꯇꯦꯃꯦ ꯅꯪꯕꯨ 10,000 ꯄꯨꯊꯣꯔꯛꯑꯣ ꯉꯁꯤ ꯂꯩꯇꯦ ꯍꯥꯏꯕꯅꯦ ꯊꯔꯛꯑꯅꯤ ꯀꯩꯅꯣ ꯁꯤ ꯋꯥ ꯁꯥꯝ ꯇꯧꯋꯦ ꯅꯪ ꯈꯟꯗ꯭ꯔꯤꯕꯣ ꯃꯊꯛꯀꯤ ꯑꯍꯟꯗꯒꯁꯨ ꯋꯥ ꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯌꯦ ꯑꯩ ꯑꯉꯥꯡꯗꯣ ꯑꯁ ꯅꯥꯕ ꯍꯦꯟꯖꯜꯂꯝꯃꯅꯤ ꯅꯪꯕꯨ ꯉꯥꯏꯈꯣꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯍꯥꯟꯗ ꯍꯋꯥꯏꯒꯗꯣ ꯆꯥꯗꯅ ꯃꯁꯤꯗꯩꯁꯤꯗ 10,000 ꯊꯥꯅꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯪꯕꯨ ꯉꯥꯛꯇꯪꯗꯤ ꯐꯥꯒꯤ ꯇꯧꯕꯁꯦ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯅꯦꯃꯤ ꯅꯪꯕꯨ ꯑꯩꯈꯣꯏꯗꯤ ꯐꯥꯒꯤꯗ ꯁꯦꯔꯦꯁ ꯌꯥꯝ ꯂꯧꯒꯜꯂꯦ ꯑꯗꯨꯅ ꯌꯥꯗꯤꯌꯦ ꯍꯩꯃ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯆꯦꯅ ꯅꯪꯕꯨ ꯑꯩ ꯑꯉꯥꯡꯗꯣ ꯑꯝꯇ ꯊꯦꯡꯉꯅꯤꯕ ꯅꯪꯕꯨ ꯅꯍꯥꯟꯗ ꯁꯨꯏ ꯇꯧꯈꯤꯗꯥꯏꯅꯦ ꯍꯋꯥꯏꯗꯣ ꯆꯥꯗꯅ ꯍꯩꯃ ꯁꯜꯂꯣꯗꯅ ꯁꯨꯏꯗꯣ ꯍꯧꯖꯤꯛꯇꯤ ꯍꯩꯃ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯏꯕꯦꯝ ꯐꯠꯇꯦ ꯏꯕꯦꯝ ꯀꯔꯤꯍꯦ ꯄꯥꯝꯕꯁꯤꯕꯣ ꯍꯩꯃ ꯑꯃꯨꯛ ꯌꯥꯔꯝꯃꯤ ꯑꯃꯨꯛ ꯌꯥꯗꯦ ꯍꯩꯃ ꯈꯨꯔꯥ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯑꯁꯥꯏ ꯐꯥꯎꯇꯪ ꯋꯥꯛꯀꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯊꯣꯛꯎꯕꯅꯤ ꯑꯣ. ꯏꯕꯦꯝꯃꯕꯨ ꯏꯁꯤꯡ ꯂꯨꯝꯃꯝꯃꯤꯕ꯭ꯔꯣ ꯏꯁꯤꯡ ꯅꯣꯃꯝꯕꯅꯤ ꯉꯁꯥꯏꯗꯤ ꯌꯥꯔꯝꯃꯤ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯍꯦꯝꯄꯝꯁꯦ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯦ ꯃꯥꯁꯦ ꯏꯁꯤꯡ ꯈꯔ ꯍꯩꯔꯗꯤ ꯌꯥꯝ ꯌꯥꯕꯅꯤ ꯑꯗꯒꯤ ꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯁꯨꯅꯦ ꯍꯦꯛ ꯃꯌꯥꯗꯕꯅꯤ ꯑꯗꯨꯅꯦ ꯈꯨꯗꯛꯇꯅꯤ ꯑꯗꯣ ꯌꯥꯔꯦ ꯇꯥꯗ ꯇꯥꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯈꯨꯔꯥ ꯈꯨꯔꯥꯕꯨꯅꯦ ꯈꯨꯔꯥꯅ ꯈꯔ ꯍꯥꯏꯗꯤ ꯈꯨꯔꯥ ꯍꯣꯏ ꯏꯃꯨꯡꯁꯤꯗ ꯃꯆꯣꯛ ꯃꯄꯥꯡ ꯈꯤꯇꯪ ꯅꯥꯏꯕ ꯑꯗꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯤꯇꯪ ꯈꯪꯕꯁꯦ ꯈꯨꯔꯥꯅ ꯑꯣꯏꯌꯦꯕ ꯑꯍꯟ ꯑꯣꯏꯕꯩꯔ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯣ ꯈꯨꯔꯥꯒꯤ ꯏꯃꯧ ꯅꯨꯄꯤ ꯆꯤꯟꯒꯟꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯁ ꯑꯗꯨꯒꯤ ꯆꯤꯟꯗꯨꯗꯤ ꯂꯣꯏꯔꯦ ꯄꯨꯔꯥ ꯀ꯭ꯋꯥ ꯈꯨꯔꯥ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁ ꯊꯛꯁꯤ ꯈꯥꯁꯤꯅ ꯅꯥꯏꯗ꯭ꯔꯤꯕ ꯈꯨꯔꯥ ꯏꯕꯨꯡꯉꯣ ꯇꯥꯕꯗꯅꯦ ꯈꯪꯉꯕ ꯅꯥꯀꯣꯡꯁꯦ ꯃꯪ ꯂꯥꯎꯕ ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ ꯈꯨꯔꯥꯅꯒ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗ꯭ꯔꯕ ꯁꯤꯅꯤꯗ ꯅꯠꯇꯦ ꯑꯗꯩꯗꯨꯗ ꯑꯩꯗꯤ ꯌꯥꯝ ꯋꯥꯁꯦ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯛꯑꯦꯕ ꯑꯩ ꯎꯕ ꯌꯥꯗꯤꯌꯦ ꯈꯨꯔꯥ ꯍꯦꯛꯇ ꯑꯩꯉꯣꯟꯁꯤꯗꯅꯦ ꯅꯪꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤꯅꯅꯦ ꯑꯩ ꯎꯕ ꯌꯥꯗꯦ ꯄꯨꯔꯥ ꯌꯦꯛꯅꯕꯩ ꯇꯥꯏꯞꯇ ꯕꯣꯟꯒꯤ ꯃꯔꯝꯗꯅꯤꯀꯣ ꯈꯨꯔꯥ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯌꯩꯊꯠꯅꯔꯤꯁꯦ ꯏꯁ ꯉꯥꯏꯈꯣ ꯅꯈꯣꯏꯒꯤꯗꯣ ꯑꯩ ꯚꯥꯞ ꯇꯥꯔꯦꯀꯣ ꯅꯍꯥꯟ ꯅꯈꯣꯏ ꯑꯅꯤ ꯁꯝꯕꯟ ꯋꯥꯡꯃꯗ ꯈꯠꯅꯍꯧꯕꯗꯨ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯣꯏꯅꯦ ꯈꯨꯔꯥ ꯑꯗꯨꯁꯨ ꯃꯥꯅ ꯍꯧꯔꯛꯏꯅꯦ ꯆꯥꯛ ꯌꯥꯎꯅꯅꯦ ꯑꯩ ꯎꯕꯗꯅꯦ ꯂꯋꯥꯏ ꯂꯨꯇꯣꯟꯁꯤꯗ
ꯂꯥꯎꯅ ꯂꯥꯡꯉꯛꯄꯅꯤ ꯈꯨꯔꯥ ไม่เป็นไม่ ꯑꯩ ꯍꯥꯏꯔꯦꯗꯅ ꯃꯤꯅ ꯍꯦꯟꯗꯟ ꯌꯥꯗꯕꯅꯤ นั่นติงไงคนนะคุยอ่างมาซาปิกแต่ปิกปัสสุนัตเตฮะอะดูกับกะรีกันนะคุยนะบุญกิดามักตะขัดนารีตัวบ่ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯁꯨ ꯑꯗꯨꯅꯤ ꯑꯗꯣ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯈꯨꯔꯥꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯗꯅꯅꯦ ꯈꯔ ꯍꯧꯅ ꯂꯣꯟꯆꯠ ꯈꯔ ꯇꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯈꯨꯔꯥ ꯑꯩꯗꯤ ꯁꯛ ꯃꯥꯏ ꯌꯦꯡꯕ ꯑꯣꯏꯗꯣꯏꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯁꯤꯅ ꯈꯨꯔꯥꯒꯤ ꯃꯥꯏ ꯌꯦꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯋꯥꯅꯤ ꯈꯨꯔꯥ ꯀꯩꯒꯨꯝꯕ ꯈꯨꯔꯥꯅ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯗꯅꯅꯦ ꯁꯥꯅ ꯁꯥꯒꯩ ꯈꯠꯅ ꯌꯥꯔꯕꯅꯤ ꯑꯩ ꯈꯨꯔꯥꯒꯤ ꯃꯥꯏ ꯌꯦꯡꯕꯅꯤꯀꯣ ꯃꯋꯥꯗꯨꯁꯨ ꯉꯥꯏꯔꯦ ꯃꯇꯨꯅ ꯉꯝꯃꯤꯅꯦ ꯈꯨꯔꯥ ꯑꯩ ꯋꯥ ꯑꯇꯣꯞꯄ ꯍꯥꯏꯅꯤꯡꯗ꯭ꯔꯦ ไอ้ข้างกันนี่ทั้งงัดข้างเหมือนกันตัว ꯑꯗꯨꯅꯤ ꯈꯨꯔꯥꯅ ꯈꯔ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ว่ากิ้งกัดจะลอยไปเต่าเกไป ꯅꯃꯧ ꯅꯆꯥꯗꯣ ꯈꯨꯔꯥꯏꯅ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯋꯥꯠꯂꯦ